Ahabada Maroiba Pau. RPI Atwalegi National General Secretary Oina Thaupuriba Mahesor Thongnawjanggi mathakta IGAR Southna legal notice Tharakpagi Thongbu Yaningdaba Phongdoktuna Khongjang Changsinkhre. Sakhangdaba singna angang kidnap tawbagi thodok leite haina police ki maikaidagi miyamda khangalakli. United People's Front Manipur UPF lingkhat ki ba chahi kun manga mapung pharakpagi Silver Jubilee ki Foundation degi thorom pangthokre. Pandit Dil Dayal Upadhyay Institute of Agricultural Sciences Utlaugi Nauna Sagadaba Academic Block Minister Thongam Bishwajit na urep uyung tangkhre. Churachampurgi Gelmon Vilas ta chathakiba operation da bong kapnaba khulai yauna nongmai taret amadi maru sing phagat pangamkhre. Hayeng pangthokadoriba assembly gi mifam yaithokadabani haina Manipur lengakta kotu amadi ITLF na david dhap tawrakre. Amadi Imphal Dimapur lambi paringe lairogda Imphal tamna lakpa malpuba gari chamaga yangkai pud panduna lairakpa numit tara rom sure driver sing awaba kaya mayoknari. Kurumjari Mami TV na sandok sabak Manipuri pau miyeng tabiriba singbol JOYSHREE na taram na uksari pau sandok na pizari. RPI Atwalegi National General Secretary Oina Thaupuriba Mahesor Thongnawjanggi mathakta IGAR Southna legal notice tharakpagi thawongbo yaningdaba phongdoktuna ngasi Kaisamthong Kendra Maira Paibi na sinduna Kaisampat Laimajam Laikaida Maira Paibi singna khongjang changsinkhre. Khongjang aduda saruk yakibi Maira Paibi amana haiki IGAR South ki maikaidagi chatharakliba thawong ase tawpham thoktaba thawongni Mahesor gi damak mahaki maning amadi mamangda lamdam asigi Maira Paibi kaya leiri pumnamak Maira Paibi singna thengnagani haiki. Aduga aikoi maitai tawriba mayamsina kasu maitana ka khanbirapa thamoisi yamna penda bhaida aduki mati pende adubu Mahesor na ngasi aikoina Mahesh nang thonga hanganu aikoi leiriko mama ai handi nang ne aikoina yamna piriba message se nang adu mamang tharaga go mayamda message bi ko hai ko aduni matung tara padai aikoi gi Manipurda leiriba Chilinau haiba tariko ate leiriba mayam se aikoi na maki koina amato oisi haiba ina haije aija sauna legal notice ama thabase masi ai thaban thoktabra ina khali habidi miya punamangna mesi akan TV da adigi mobile da punamang talo unarabo ngaktani Mahesor na haijin banati haba Mahesor na haijin manati aduna masi aikoi na Mahesor da ma koina toiba thabakase aikoi mayam singna bani haina lawi aduga aikoi bu singna ra pakudi makse mama aikoi thudi bana mairong yagani Mahesor mathakna na yabi Mahesor gi matungda mamangda matungda mama mayam mama le haibase IGRA South thambi gada Nambol kabu wakseng mahiroi seng masa khangdaba ikoben amada lakpa mioi anina faduna pukre haiba wapam adu aranbani adugumba thodok thokiba leite haina Bishnupur Police Station gi maikaidagi phongdorakli. Police na phongdorakpagi matung inadi sakhangdaba sengna faduna purubadagi nathok hore hairiba angang ahum adu machin hangbagi thabak sathare adum oinamak makhoi bu kidnap tawagi wapam leite makoina thodok adugi wari sing adu semjinbani. Hairiba angang sing adu imung manunggi mioi singda kusinaragani hairakli. Nakal amaromda thodok adu da chenariba kabo waksingda leiba Haukramban High School gi oja amanadi thodok adu ka mari leinana wafam kayasu phongdorakli. Asi akhoi haugiba thangja tang kuntaru na tang kuntaru ga theida akhoi angang singi aphabe ali exam si loibene aduga Monday dagi ngasi Monday dagi normal class si akhoi pung 8 dai hauna ba na tawbi seida
ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯁꯤꯁꯤ ꯑꯦꯕꯁꯦꯟꯁꯤ ꯌꯥꯝ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯦ ꯑꯗꯨꯝ ꯆꯠꯊꯔ ꯃꯇꯨꯡꯗ ꯄꯨꯡ 4 period ꯂꯣꯏꯔꯝꯗꯥꯏ ꯍꯥꯏꯕꯗꯤ around 11:45 ꯁ꯭ꯋꯥꯏꯗꯩꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯑꯍꯨꯝꯁꯤ ꯁꯨꯃꯥꯏꯅ ꯐꯥꯅ ꯀꯥꯃꯨꯡꯗ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯒꯥꯔꯤꯗ ꯆꯣꯡꯊꯍꯧꯔꯦ ꯍꯥꯏꯕꯗꯒꯤ ꯑꯣꯖꯥ ꯃꯌꯥꯝꯁꯤ ꯆꯪꯗꯅ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯅ ꯄꯨꯟꯅ ꯆꯠꯂꯀꯥꯟꯗ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏ ꯂꯧꯁꯤꯟꯖꯔꯨꯔꯦ ꯂꯧꯔꯤꯕ ꯑꯉꯥꯡꯁꯤ ꯑꯍꯥꯟꯕꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯦꯛꯁꯀꯥꯔꯁꯟ ꯆꯠꯁꯤ ꯍꯥꯏꯅ ꯈꯨꯗꯛꯇ ꯁꯤꯜꯂꯛꯄꯅꯤ ꯅꯣꯏ ꯆꯠꯇꯕ ꯌꯥꯔꯣꯏ ꯌꯨꯅꯤꯐꯣꯔꯝ ꯍꯣꯡꯇꯣꯛꯑꯣ ꯍꯥꯏꯅ ꯑꯉꯥꯡ ꯑꯍꯨꯝꯁꯤ ꯅꯝꯗꯅ ꯚꯦꯟꯗ ꯄꯨꯏ ꯍꯥꯏ ꯚꯦꯟꯗ ꯄꯨꯕꯗꯒꯤ ꯃꯣꯏꯁꯤ ꯀꯥꯃꯨꯡꯗ ꯃꯣꯏꯁꯤ ꯂꯣꯟꯗꯣ ꯃꯔꯣꯟ ꯈꯣꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯤ ꯆꯤꯡꯅꯔꯛꯄꯗꯒꯤ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡ ꯑꯍꯨꯝꯁꯤ ꯆꯣꯡꯊꯔꯒ ꯀꯥꯃꯨꯡꯗ ꯂꯩꯕ ꯃꯩꯁꯅꯥꯝ ꯀꯥꯃꯨꯡ ꯃꯅꯤꯡ ꯂꯩꯀꯥꯏ ꯂꯥꯡꯒꯣꯜꯖꯝ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯗꯣꯝꯗ ꯌꯨꯝ ꯑꯃꯗ ꯆꯦꯟꯖꯜꯂ ꯃꯣꯏꯅ ꯐꯣꯟꯁꯤ ꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯑꯣꯖꯥ ꯃꯌꯥꯝ ꯆꯪꯉꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯂꯧꯈꯠꯂꯨꯔꯦ ꯅꯝꯕꯣꯜ ꯄꯨꯂꯤꯁꯇ ꯌꯥꯎꯔ ꯄꯨꯜꯂ ꯂꯧꯈꯠꯂꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯅꯝꯕꯣꯜ ꯄꯨꯂꯤꯁꯇ ꯂꯩꯔꯤ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯃꯥꯡꯕꯒꯤ ꯔꯤꯄꯣꯔꯠꯇꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩꯈꯣꯏ स्कूल की साइड की लेजद्री मखोय अहुम से खदनी आंगांग से चौरान मोयदि आंगांग हजिक आंगांग अहुम से हाबे मतुंगिनदि आंगांग कुनमु हाइबदि अदु अखोयना असेंगमदुदि खंद्रे आंगांग सिंना हाइबगी मतुंगिनदि कुनमु नि हाइ अदु मोय अहुम मरी चोंगदौवे हाइबा अदु मोय अहुम दि श्योर अखोयगी सात्रने आंगांग खरा मसा ख सोनमम यावे अदु मखोय अहुम से मखु samnarakan gari mamai learning da punna chongdawni hai adida angang makha masaka somududi makhong shoktana hojik sa koi police kambuna yeng khotana tawri moi iko be ni hai blue masu ni hai moi ani ni hai amana angang khomba amana driver wa hai ta phari bija koi tasena da angang gi mayum dai na school paw se 500 meter adumaina lapi adu moi gi he kundhong maya hai ta kundhong da gi meter yankai muk salakan da ni hojiki bng trainer kan da moi bu pick up to pugi hojik puwam jina balaram khon maning dagi moje pura sakiba phagiba aduga moina songdawbana kamung langgonjam maning natra kamung maisna maning lekai ani taina badu dane songdawri ji hoi akhoi su angapam na hojiki moi phari badu gi marakta angang ani gi maming de khangameba sana thoi bindia noni gari da kaklo noi ahum gari da kaklo akhoi excursion se ngasi kutak ta sin mani waja sing na sin mani noi chattaba yaudaba yaroi hana namdana pui hai पंबे याबदी कबो वाक्सिंग द लेबा हौग्राबन हाई स्कूल गे महिरोई तरा तरे सखंगदबा सिंगना फादुना पुखरे महिरोई सिंग अदुगी मरक्तगे महिरोई नुपी अहुम दे गाड़ी दगी चोंथा हौरे हाइना या लाउना खिबनी ngasi mahiroi singna school karakpa matamda school adugi manakta khamduna leiramba ecoben amada tonglamba mioi kharana school exam loikibagi picnic satkadabani des hongluro haina hairakpadagi mayumda hallaba matung atopa dress honglaga amok hanna school aduda lakpaga loinana ecoben aduda tongduna chatki adubu chingnaba leibadagi angang ahum adu kamong yaurakpa matamda gari adudagi chongtha hobani atai mahiroina faduna pokre haina aranba pau sandorakpadagi miyamna mipainaba poknaru adum oinamak aranba pauni haina hojik police ki maikai dagi phongdora khraba matung miyang de jingnaba adu kokna khre hairi mamang sahi gi jun tarani thoida thawal district ke waithau protected forest area da lam khopsil laga ain kaina yum kai taksil duna takhai khraba singil leifam chapam yum lengakna chayol amage manungda pibidrabadi hanagi mafamda amok hanna khunda leita singani haina awaba taraba singna lengagi pongning singsilakli ngase waithau khongnang karakta hangdokliba relief camp da pangthokiba pawmi singa unabada changjapam lawduna leiriba naurem ibema amade huidrom tamubi anina phongdorakpada hojik paliba lengak asina injection tawbagi leifam chapam leita duna leitaduna waithau khongnang karaki relief camp ta changjapam lawduna leirakpa chahi amaga tha hum pharakle adubu lengak asina ngasi fawba hanna yengbiraktabadagi awaba kaya mayokna duna lakle tasengba lam amadi yum leijadaba singi oinadi lengakna lam amadi yum piraga leihangani haiba wafam injection tawba nonganbada CMN Biren Singh masana media gi thongda phongdokhiba leiki adubu mahakna lam pigani yum sabigani haibadu pikrabra kadai da pikhibano tasengna lam leijadaba singdadi phangdri haiki yung kai sing thugai khibada leijaramba manchang amadi pochai sing loina yaukre ngasi leikhom nainang marak asida chahi amaga tha ahum rom leirakpa asida awa ana kaya mayoknare wakhal leina naduna mioi kaya aruba phibam da leiri angang unarakpadagi leifam chapam leitabagi awaba kaya so mayoknare
Nomagi apang basuraga chajaba singdi chara champut charaga leli phibam asida Manipurgi CM Birena Atuba miyang sangbiduna sayol amagi manungda akoigi yum pibidrabadi hanagi mafamda amok hanna khunda laida singani maduda tholakpa khudingmak thengnaragani thawai tharabasu thagani haiba wafam su thamlakhe अखोई ngasi पाउमिंग ही लापीदना सुमाइना अंतंग अवाबसिदा मतेंग पांगबीजे अखोई याम नुंगाइजे अदुना अखोइना ngasi भोग लिली केमदा लैजराइबसी जून की तांग 12 तांग 13 दगिने अखोइना लिली केमदा लैजराइजे अवाबा कयाम खांगे अदगी ngasi चादा थक्तबगी अनाबगी अयेपै मयाम अमा खांगे अदुबो ngasi भोग अखोइगी ओनरेम सेमना ngasi भोग त अखोइगी लैफम चाफम छिनबीदे करम मतमदा छिनबी दोइनो अथुबा मतमदा छिनबियु कईगुंबा छिनबीदबा थोबदी अखोइगी हानगी वाइथौ संगोम संगदे इविक्शन तौग्रिबा अखोइगी युम कुंतरेसे अखोइ मफमजिदा अखोइ हंजनजरनी हंदक थाजिगी मनुंगजिदा हाबिदि मोइना बारो या फना खाजनु फना अंतौजनु अखोइ लान थेंनारनी चपचाना अखोइ फिरेमी मचे अखोइ चंगजफम अखोइगी मोइना छिनबीदरमे अखोइ लैफम लैतरे हुजे अवाबा खांबा याबा खांगे ngarang handa megi tanga humda lili kem da lairaiba megi tanga humda thokpa khana chainabagi damakta di lili kem kaya hange lili kem kaya dagi yung kaya sabire changjabham kaya pire akhoi jibu mitai natrabra akhoi je kari oina urage akhoi je mitai natraba natraga na akhoi je yelhomi natabra che hangningi aina chem onerem semda adu akhoi na hojik laijariba mafam je chigi je hana waithok thongom jagi eviction tawgiba jaga je 마치기 지다네 어코이나네 바로 야제 당전자라가 징기 차룩시다 징기 징야지다 바로 야 당전자라니 아두가 어코이나 하우저지 유마마망기 이스과제 차나바 어코이기 릴리겜다 라이리바 어코이 미 꾼터리제 피랩 잡자나 럭자레 무슬림기 사이트주 수마이나 라이비랑거니 아두나 어코이디 수마이나 떠러가 어코이디 마땅 꾸이나 강아바니 어코이 와레 Sahi asige haukiba me ahumda Chuajapurdagi haurakhiba Manipurgi irang asina maram oiraga numit adumaktada kuki militant singna more dalaiba maitai singe yum amade dukan sing mai thaduna tamthiba mawongda chathakiba hingsage thawong aduna maram oiraga matwai hingjanaba Myanmar da chensinduna changjapam lauduna lairuraba matung August 19 da more dalaiba 5AR ge camta amuk changjapam lauduna lairakhiba maitai macha Chamaga humpu taruk ngarang numidang Assam Rifles na palenda laiba 26 sector Assam Rifles ke camp phawa tek takaidana purak laba matung Thawal and Kaksing district upon balop takdal gi thongmi singda khusina kre Mioi sing adu tongan ba civil organization singi mioi sing na palenda laiba 26 sector AR camp tage taramna oktuna purak pada Kaksing Lamkhai Yorakpada Committee for Peace and Social Harmony Head Office Kaksingi Thongmi Singh Langsai Thongna Kaksingi Thongmi Singh Amade Kaksing Lamkhai da Ahing Nungthil Khaidana Khul Ngakliba Kaksingi Miyamna Taramna Oklaba Matung Committee for Peace and Social Harmony Head Office Kaksing na Sinduna Indoor Stadium Kaksing da Hangliba Relief Camp da Changjapam Piki Mioi Chamaga Humpu Taruk Changjapam Piki ba adugi manungda Mioi Chamaga kun humdoide makoi ge mayum amade khangna chanaba singe mayumda lairuna bachatkhre aduga mioi nipu humdoina relief camp asida changjapam piduna lehenkhre Tagdalge Maikaidagi Fongdorakpada Myanmar da Chensinduna Lairamba Angang Kuntra Taruk Yauna Nupa Marfudra Mathoi Amadi Nupi Marfudra Taruk Punna Mioi Chaniga Kulhumdoi Haukiba Tha Asigi August 19 da Myanmar dagi Tholaktuna More da Laiba 5AR ge camp da Chensinduna Changjapam Lauduna Lairakibani Makoibo Tagdalna initiative lauduna Assam Rifles ki matengna More dagi Puthorakpiduna Ngarang Numidang Pung Mapalrom Tabada Tagdalge Thongmi Singda Sinarakibani Ngarang Pawuda Tagdal na Sinduna More dagi mioi chamaga marfru nipan Assam Rifles na tek takaidana puthor rakpa ngangkhre hojik More da laiba manga suba AR camp ta maitai macha kuntra manga lehori hairi United People's Front Manipur UPF linkhat ki ba chahi kun manga mapung pharakpagi Silver Jubilee ge Foundation Day gi thauram pangthokre Manipur Press Club ta pangthokhiba Foundation Day gi thauram aduda UPF ki President Nongthombam Rupachandra UCM gi Secretary General Warepam II Haumi Committee Gil Manipur gi Chairman Robin Singlai Mapi Council gi President KC Romeo Nico gi President Oinam Premjit amade Advisor UPF ki Resource Person Advocate El Jaduna thauram asige maru oibasing oina saruk yakhi
Ngasigi Foundation Day asiga mari lainana UPF ke General Secretary Sanasam Subhasandrana nungi oiba warol piraduna haiki United People's Front Manipur UPF na haujik thokleba Manipur gi irang asida tongan ba thaudang kaya ama logduna lagli haukiba chahi singda UPF na ana laing singi hiram kaya da medical camp na singba thabak tharom kaya ama pangthokre amadi lamdam asigi irang asina sogalaba mayum makai Tudek tuna lanjen narak libas singda UPF maikaidagi mateng sing pangli haiki makata na so miyam gidamak pran asina mateng sing pangkigani haiki bagaloina na Manipur ngamkai amadi Manipur saktam ngaknabagi damak matam leiba kibikta UPF na lengdana lairi haiba wafam sing thamki Manipur singda Nepal tang dan hingga bahona pada kusu todang yana bahaiba wakolon patam dulu mam sarakanda UPF Manipur gilai maida sapung dulu Manipur niam dia bagi gilai pangsigi tabak tok jarpa dugumba luk pamoina masigi Manipur di tongan ba hiram sing tongan misu sing dat todang yana dulu lagi masih pramuda koi nuaya di marang kai ba haiba Nepal tang dana hingga bahona pada koi Manipur dulu ba miam da todang Lomi na ba itong batongan ba object puduna isang sila koy Manipur gimyam na nuaya fa na bahona bada santi ko na na bahona bada UPF na tukang lo kuna lagli masisu UPF na Manipur gimyam gi kunaya sige na magta so tapal line na koy kuna na dali Sahi asigi me ahum dagi lamdam asida thokleba kangloki irang asiga mari lainana security force na Chuachampur da chathakiba operation da ahanba oina sophisticated nomai yauna khulai kaya fagat pangamkre ngarang Assam Rifles amadi Indian Army ki apunba kangbuna Chuachampur ke Gelmon Village da chathakiba operation da tongan ba nomai taret fagat pangamkibani hairi phagalaban nomai sing adudi M4 assault rifles ama magazine ga konana 9mm pistol ama stand magazine machine gun ama 9mm ge country made pistol ama 0.22 ge country made pistol ama bong kamnaba khulai amadi nomai maru singni hairi nakda haukiba pungkun mari gi manungda security force ki kangbuna tongan ba mapang singda sathakiba operation da nomai nipan maru chaniga taruk phagat kibaga loina na mioi lising amaga chamri shup na manga detain tawki haina Manipur police ki control room dagi thadorokpa cherolamana hairi Hayeng ayu pung taramathoy taba matamdagi nong makhaki oina pangthokadawriba taranithoi suba Manipur Bidhan Sabha ge marirak suba nongjo mifam asi yaithokadabani haina kotu amadi ITLF na Manipur lengakta dap tawrakre Kotu gi secretary Lanminlung Singset amadi ITLF ki muam tombeng na khuyak piduna media da thadorakhiba cherol amana tampakta kuki jo sing na mapung phana ngamdriba phawba assembly gi mifam pangthokpang sumloi maram aduna hayeng pangthokadawriba assembly gi mifam asi ethokadabani karigumba lengak na wafam asigi wangmada mifam asi pangthoklabadi maduda tholakpa aphapattagi teksang khudengmak lengak na pugadabani hairakli Kotuna Manipur lengakta tongan ba dabi sing taksilladuna hojik National Highway number 2 Imphal Dimapur lambi paringda economic blockade chathakibana maram oiraga hojik Dimapur dagi tongan ba polam sing puduna Imphal tamna lakpa mal poba gari chamaga yangkai hena Senapati district ki manung chanba Lai Road gi area da panduna lairi hairi hojik lambi paring asida panduna lairiba driver amana MAMI TV da phongdorakpagi matung inade driver sing na mafam aduda panduna lairakliba asi tha asigi tarani pandagi hojik numit tara phajil laklaba fawada lenga ke maikaidagi security amata tharaktuna driver sing bu lokthok pinaba thorang amata paikhattabana driver sing awaba kaya mayoknare driver singi marakta ana ayek yawrakpaga loinana chaningai leitabana chara henba fawba yaure nongju tha oirakpana driver sing chak fawba thongpham leite gari singda haliba mal singi manungda alu tilhongna chengba polam kaya yawana pochei singsu pumsinba haurakle maram aduna athuba matamgi manungda lengangna akhanaba thorang lokhatuna driver singbu mafam adudage lokthokpiyo hairakle Hojikse lairauda ikhoise gari se pandana ngasi haugiba tang train pandagi laibnebako Hoi, changjan gibra tholakpura. a tholakpa Dimapur dei tholakpa Hoi. ta nangai ge alu tilau adage ama ma loin yauri ba Hoi.
ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯣꯛꯄꯁꯤ ꯏꯌꯥꯃꯛ ꯌꯥꯔꯔꯣꯏꯗꯕ ꯌꯥꯠꯂꯥ ꯍꯧꯖꯤꯛ ꯊꯥꯕꯒꯤ ꯋꯥꯁꯤ ꯂꯩꯇꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯗ꯭ꯔꯥꯏꯚꯔꯅꯤꯅ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯁꯨꯝ ꯄꯨꯔꯒ ꯂꯩꯔꯗꯕ꯭ꯔꯥꯅ ꯍꯥꯏꯐꯦꯠꯇꯪ ꯅꯤꯡꯁꯤꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯆꯧꯔꯥꯛꯅ ꯂꯩꯔꯧꯗ ꯄꯜꯂꯒ ꯂꯩꯕꯤꯁꯦ ꯒꯥꯔꯤ ꯀꯌꯥꯃꯨꯛ ꯑꯣꯏꯅꯤ ꯒꯥꯔꯤꯁꯦ ꯍꯧꯖꯤꯛ ꯆꯥꯎꯔꯥꯛꯅ ꯄꯜꯂꯒ ꯂꯩꯕꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯒꯥꯔꯤ 60ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡꯗꯁꯨ ꯑꯗꯨꯒꯤ ꯆꯥꯡꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯅꯧꯕꯁꯨ ꯗꯤꯃꯥꯄꯨꯔꯗꯒꯤ ꯍꯥꯏꯒꯠꯂꯛꯑꯦꯅ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯐꯣꯟ ꯇꯧꯅꯔꯛꯄ ꯆꯧꯔꯥꯛꯅ ꯒꯥꯔꯤ 150ꯃꯨꯛꯇꯤ ꯄꯜꯂꯦꯕ ꯑꯥꯎ 150ꯃꯨꯛꯀꯤ ꯆꯥꯡ ꯄꯜꯂ ꯂꯩꯔꯦꯕ ꯍꯣꯏ ꯃꯃꯥꯡꯗꯗꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯁꯀꯣꯔꯠ ꯇꯧꯔꯒ ꯊꯣꯛꯑꯝꯕꯅꯦꯕ ꯑꯗꯨꯕꯨ ꯏꯁꯀꯣꯔꯠ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ ꯇꯥꯡ 19ꯗꯒꯤ ꯂꯩꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯥꯡ 17 ꯍꯥꯏꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯤ ꯂꯩꯔꯧꯗ ꯂꯩꯔꯛꯄꯁꯤ ꯑꯩꯈꯣꯏꯁꯤ ꯆꯥꯅꯉꯥꯏ ꯊꯛꯅꯉꯥꯏꯁꯤ ꯌꯧꯁꯤꯜꯂꯛꯇꯕꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯐꯣꯟ ꯅꯝꯕꯔꯁꯤ ꯁꯨꯝ ꯊꯤꯖꯔꯛꯄꯅꯦꯕ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯀꯔꯤ ꯏ ꯄꯥꯎ ꯂꯧꯈꯠꯅꯤꯡꯉꯤꯅꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯆꯥꯅꯉꯥꯏ ꯊꯛꯅꯉꯥꯏ ꯄꯨꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯍꯟꯅꯤꯡꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯦꯡꯁꯨ ꯑꯩꯈꯣꯏꯅ ꯄꯥꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯀꯩ ꯑꯣꯏꯕꯤꯔꯤꯅꯣ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯂꯝꯕꯤ ꯆꯠꯄ ꯊꯣꯛꯄ ꯌꯥꯗꯕꯁꯤꯒꯤ ꯑꯋꯥꯕꯗꯣ ꯍꯣꯏ ꯑꯗꯩ ꯍꯧꯖꯤꯛꯁꯤ ꯅꯣꯡ ꯆꯤꯡꯁꯨ ꯆꯨꯔꯤꯗꯅꯀꯣ ꯅꯣꯡꯁꯤꯡꯁꯨ ꯆꯨꯏ ꯑꯗꯨꯒ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯗꯤ ꯁꯤꯗ ꯆꯥꯕ ꯊꯛꯄ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯅꯣꯡ ꯇꯥꯔꯦ ꯀꯥꯏꯗ ꯆꯥꯛ ꯊꯣꯡꯁꯤꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯅꯣ ꯍꯥꯏꯕꯗꯣ ꯆꯔꯥ ꯍꯦꯟꯕꯅ ꯑꯌꯥꯝꯕ ꯃꯁꯤꯡꯗꯤ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯅꯣꯡ ꯏꯁꯤꯡ ꯇꯥꯔꯛꯑꯦ ꯊꯣꯡꯐꯝ ꯂꯩꯇꯕꯅꯤꯅ ꯍꯣꯏ ꯁꯤꯒꯤ ꯑꯋꯥꯕꯁꯤꯅꯤ ꯑꯩꯈꯣꯏꯗ ꯂꯥꯏꯔꯧꯁꯤ ꯁꯦꯅꯥꯄꯇꯤ ꯀꯗꯥꯏꯋꯥꯏ ꯑꯣꯏꯗꯣꯏꯅꯣ ꯁꯦꯅꯥꯄꯇꯤꯗꯒꯤ ꯍꯥꯏꯒꯠꯂꯛꯑꯒ ꯍꯣꯏ ꯃꯔꯥꯝꯗꯒꯤ ꯍꯥꯏꯊꯛꯑꯒꯅꯦꯕ ꯍꯣꯏ ꯑꯗꯣ ꯁꯦꯅꯥꯄꯇꯤꯒꯤ ꯄꯨꯂꯤꯁ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯧꯗꯨ ꯍꯣꯡꯒꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯍꯦꯛ ꯒꯦꯠ ꯂꯥꯟꯗ꯭ꯔꯤꯉꯩꯁꯤꯗꯒꯤ ꯂꯦꯡꯒꯤꯁꯤꯅ ꯃꯊꯛ ꯌꯧꯔꯦꯕ ꯍꯣꯏ ꯑꯗꯣ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯇꯗꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯂꯩꯕ꯭ꯔꯣ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤ ꯄꯨꯂꯤꯁꯇꯪ ꯂꯩ ꯑꯗꯨꯒ ꯑꯇꯣꯞꯄꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯇꯣꯞꯄ ꯄꯥꯝꯗꯕ ꯊꯣꯛꯄ ꯂꯩꯇꯦꯀꯣ ꯂꯩꯇꯦ ꯑꯗꯨꯒꯤꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯃꯌꯥꯝꯗ ꯁꯔꯀꯥꯔꯗ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩ ꯍꯥꯏꯅꯤꯡꯕꯅꯣ ꯑꯝꯇ ꯊꯝꯕꯤꯌꯨ ꯁꯔꯀꯥꯔꯗ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯅꯉꯥꯏꯒꯤ ꯁꯤ ꯁꯤꯟꯕꯤꯌꯨ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯣꯀꯦ ꯍꯧꯖꯤꯛꯁꯦ ꯀꯣꯇꯨꯅ ꯑꯩꯈꯣꯏ ꯍꯥꯏꯋꯦꯁꯤꯗ ꯕꯟ ꯇꯧꯔꯒ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯒꯗꯤ ꯂꯩꯔꯤꯕꯀꯣ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯇꯁꯨ ꯑꯗꯨꯝ ꯉꯥꯛ ꯁꯦꯜꯂꯒ ꯑꯗꯨꯝ ꯄꯨꯊꯣꯛꯄꯗꯤ ꯃꯃꯥꯡꯗꯒꯤ ꯄꯨꯊꯣꯔꯛꯄꯅꯦꯕ ꯑꯗꯨꯕꯨ ꯖꯤꯔꯤ ꯂꯝꯕꯤꯗꯒꯤ ꯑꯗꯨꯝ ꯄꯨꯊꯣꯔꯛꯏ ꯒꯥꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯔꯤꯕ ꯗꯤꯃꯥꯄꯨꯔ ꯂꯣꯝꯗꯒꯤ ꯄꯨꯊꯣꯛꯄꯗꯤ ꯇꯥꯡ 19ꯗꯒꯤ ꯂꯦꯞꯄꯦꯕꯀꯣ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯅꯕ ꯄꯥꯝꯕꯗꯨꯅꯦꯕ ꯑꯊꯨꯕꯗ ꯄꯨꯊꯣꯛꯄ ꯄꯥꯝꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯔꯤꯁꯦ Ngarang ayub pung anirom taba matamda hana health service ke director oiramba Dr. Rajoge Sagolban Bijoy Govinda da laiba mayumdage sakhangdaba sengna mahake mayung ngak senba police amadi BDF tage lakhiba nawai ahum adu police na phagat pangam kre hairi thogdok adu thokraba matung Imphal West District Police ke SP Dr. S Ibom Sadge miyang makhada Imphal West District Police Commando ge kangbuna chatkhiba operation da Lakhiba Nawai Ahum Amadi Loina Kiba Nomai Maru Sing Ado Ama Fauba Chithadana Kangchup Chingkhong Dage Fangbangam Kibani Hari Iboy Ama Sumang Lila Pore Leimarol Maira Paibi Apunba Manipur MPLMPAL Amasung All Manipur Women's Voluntary Association Amawabana Sinjaduna Ngasi Iboy Ama Sumang Lila Sanglenda Child and Women in Present Conflict in Manipur Haiba Hiramda Nomagi Oiba Convention Ama Pangtokre Hauzik Oiriba Manipur gi Pibam Asida Lamdam Asida Lairiba Angang Sing Amadi Nupi Sing na Tengnariba Awaba Sing Asigi Matangda Khana Nainaduna Tawpham Thokpa Amadi Lokpham Thokpa Thaudang Sing Mamutana Khaminabagi Pandamda Pangtokhiba Convention Aduda Hawdokpagi Thauramda Poirei Leimaron Maira Paibi Apunba Manipur gi President I Memchobi Amadi All Manipur Women's Voluntary Association gi President Y Kunjarani na President Member Sing Oike Convention aduge morning session da Dr. Dhanabil Aishram social activist na moderator oikibaga loinana status of women during British period in Manipur haibai hiram asida retired professor and Joy Kumar history department MU Manipur women in the post annexation period haibai hiram sida associate professor Dr. Noni Arambam DM University Role of the Manipuri women when emerging different political aspiration after 1950s in Thauranga Mari Lainana Minister Bishwajit na Fongdorakibada Agriculture asi mioibagi income lakpham oina yamna maru oiba sinpham amani masi atuba matamda chauthoknaba lengakna honagani
Bisnupur district Laiba Institute as intermediate graduate amadi postgraduate fawa Laiba Manipurgi Ahanba Institute ama oire. Haurak Liba Manipurgi Mirolna agriculture gi lamda mahi masing asi tamnaba honabada mapa laibak sing dadi sit phangbagi awaba mayok naramba adu khara makai kokhanba ngamlagani. Housing Institute asidasu sit kungi khudong saba piragani amadi manaba stipend su piragani haiki. Satliba tha asida pangthok naba sem sariba Manipur Assembly mifam ge mangoinana mifam asida Manipur gi tholiba irang ase waroisin purak naba amadi tungkoina ing na sikna panba lamdam ama oinaba pandamda Assembly da paikhat kadaba thaurang lep naba amadi warep lawbada mateng oinaba pandamda oinam kaithel da tanglei hanba Manipur kanba loop oinam na sinduna miyamge khana nainaba mifam ama pangthokre. Mifam aduda Tamkal Oinamgi Advisoring G Dhaneshwar I Jugeshwar President M Roma Vice President Singh O Chanahanbi Amadi Ais Maipak Piso Athoiba Mitunglen Singh Oina Sarukyaki. Mifam aduga mari lainana Tamkal Oinamgi Media Coordinator Dr. L Baleshwar na Phongdora Kibada Manipurgi Miyam Kannanaba Miyam Asina Tung koina lamdam asida hingba yanaba Manipurda hojik thokliba irang asida khulngak liba village defense volunteers sing ase special forest protection force oina lingkhat piduna Manipurgi singda thamlagadi forest su kangani santi su purakani Manipurda hojik thokliba irang asida kuki singna maitei singbo hatpada natana chingi umang kaya kokthokuna environment gi fibam kaihaliba asida su kanbang ngangani popi thingbada su achoba mateng oigani Umang sing kokthok pada natana popi panbi thaduna har amadi tilhal hida kaya chairi nong taba matamda madu tampak yauna putharaktuna aikoina thak sabada sizinariba isingda yawraktuna laina kaya nahanbagi machak oiri aduna masi kange hairabadi Manipurgi thabak phangdana lairiba naha sing khulngakliba volunteer singbu special forest protection force oina recruit tawiraga chingi tonganba manung hanjinba mafam singda thambiba tangai fade haiki Poppy sing na poppy plantation taudana sing je mapa koktho aba aduga makoina pesticide mayam hapsel laga adu hapsel laga lamje koktho ga leiraga nong taraga madugi mahi chendaraba madugi chemical mayam duna akoina amo akoi mioi ba jati akoi gi Manipur lei mayam dina mo thakadoini sumbagi mayam se environment se kanana me hona na bai da makta akoi special forest protection force aduki mating maru oi haibase ngasigi Tamkal na public opinion sida mayamna thamjarakpadagi number 1 oina koi masi logjabani masi assembly da ukhatpidana hariba special protection force hauji koigi kun gi volunteer oina leipak ngaiba akoigi lan ngaiba aduga kuki singe attack singda defend tawreiba pot khuding angang singse yang wana sabatum khangdana makoi paisan amna samanga phangwana te hariba youth mayam se unemployed mayam se mahariba special forest protection force oina employed tawbiraga Manipur government na forest areas in the thaga forest ji kan biu forest kan da taraga di akoi prithvi da leiba jiba panba khudimak se amatta leiba ngamoi haibasi mipong kuning da khangnarabani Sahi asige September kundagi October nipan fawba China na yumbu oiduna China ge Hangzhou da pangthokadoriba 19 Asian Games 2023 da saruk yagadaba India ge sanaroi singe final list lauthokre Hairiba sanaroi sing adugi manungda Manipur dagi sanaroi nipuni thoina India ge mahut sinduna tongan ba masana singda saruk yagadoriba masana sing adudi aquatic da Nupa ama cycling da nupa ani judo da nupi ama rolling da nupi ani weightlifting da nupi ani wushu da nupa ani nupi ama kayaking and canoeing da nupa ahum nupi ahum sepak takraw da nupa manga nupi manga football da nupa humpumathoi football women's da nupi taret amadi hockey women's da nupi ani ni hairi Aroibada maruoiba pau amohana RPI Atwalegi National General Secretary oina thaupuriba Mahesor Thangnaljangi mathakta IGAR South na legal notice tharakpagi thawongbu yaningdaba phongdoktuna khongjang changsinkhre
Sakhangdabasingna angang kidnap tawbagi thawdok leite haina police ki maikaidagi miyamda khangalakli. United People's Front Manipur UPF lingkhat ki ba chahi kun manga mapung pharapage Silver Jubilee Gate Foundation Day gi thoram pangthokre. Pandit Dil Dayal Upadhyay Institute of Agricultural Sciences Ulogi Nauna Sagadaba Academic Block Minister Thongam Bishwajit na ure uyung tamkre. Chuchanpur gi Gelmore Belasta Chathakhiba Operation da Bom Kapnaba Khulai Yauna Nomai Taret Amadi Maru Singh Fagat Pangamprei. Hayang pangthokadawriba Assembly gi mifam yaithokadabani haina Manipur lengakta Kotu amadi ITLF na thap tawrakre. Amadi Imphal Dimapur lambi paringi lairauda Imphal tamna lakpa mal puba gari chamaga yangkai panduna lairakpa numit tara sure driver sing awaba kaya mayoknari. Hauziki oina Mami TV na sandok sabak Manipuri Paulo Sinjari yang tabiri bersingbu amukana.